Manipur machet tana Thugainaba separate administration demand toubada mapung phana shougatliba Kuki Zo gi MLA amadi cabinet minister Singh Chief Minister na action Loukhatpiyu Yade haiba ama Khanghansi Maduda Manipur gi meeyam na Chief Minister Nongthombam Biren gi damak khongpham chetna lepkani haina Shiv Sena Manipur gi President M Tombi na phongdokkhre timesofmanipurtom TV ka akanaba unaduna wari sanaba amada wafamasi phongdokladuna mahakna makhatana hai BJP gi ticket ta mikhal mai paklaba matung Manipur gi wangma Mizoram da chatkhraga Manipur Thugainaba warep lokhiba Kuki Zo MLA amadi Minister Singh para tambiba matam yaure makoina tawriba makhai yengduna leibagi matam natre cabinet ki posti Chief Minister na piba amadi lokthokpa ngambani aduda Kuki cabinet Minister Anida Piriba Famsing asi Chief Minister na Loukhatpiyu Thagi Tolop na Manipur Lengaktagi Lauraga Manipur Thugaigani haiduna lepliba asi laibak thibani Thangna na Assembly Station ahumrak yaudhraba Kuki MLA Singh asi Manipur Legislative Assembly gi mihutni haina matau karamna haigadoribano makoi taragi mathakta ngasi fauba mayek thokpa action amata lokhatpa ude wahang asimak Manipur miyam gi wakhalda hangliba wahang amani maram aduna Manipur machet tana Thugainaba hotnabada shougatliba amadi Assembly Station da hanjin yaudhraba Kuki MLA taragi mathakta Chief Minister na action Loukhatpiyu haina mahakna lengaki pukning chingsinki Central BJP government BJP की टिकट पीरगा मधुदा कारगा मणिपुर मचेत थुगाइना ननरबगी दमता मणिपुर की वांगमदा मिजोरम दा चलगा वरेप लौबा अदुगा ऑनरेबल सीएम ना पीबा ngamba amadi लौथोकपा ngamba कैबिनेट की पोस्ट का अमतंग मणिपुर मियामना सीएम की तुंगदा लोइना लेपकनी मसिम थाजबियो पीबा ngamba लौथोकपा ngamba पोतो अमतंग लौथोगा यादे हाइबामा अमतंग ऑनरेबल सीएम ना ए मसिमा मियाम लोइना सिमा अपील तौजरी असेंबली दा थेंखांग अहुम लता असेंबली फम याउद्रबा मियाम की राइट मनलबा अदुगा नांगिंग बद ngang मणिपुर थुगाइगने हाइबा अदुगा इंडिया की कॉन्स्टिट्यूशन पाइदन वासकपा मणिपुर का हेलोइना हाइबा अदुगा मपुनमक्तो लोइना काउथोगा मोई तरा मंगना सोई तौरगा मणिपुर मचेत अहुम थोकन फगने हाइबा मंत्री सु तुम ओइ लेबा असेंबली सु कादबा सिगी पोसे मणिपुर मियाम याम सीरियस होइना लवे M Tombi na makhatana hai Kuki Singh asi nomadic tribe ni makoi ki akaknaba lam laite makoi di leiru ba mafam sing adugi resource layaktraba matamda atopa resources laiba mafam amada amuk hongduna resources sing exploit tawgani Manipur da punna mioi lising amaga chamanga fawba yogdana lairamba khul yankai phana lairamdaba furup amana matau karamna chahi khara asida mi masing khanghen hengalakibno haibasi achoba wahangni masi aikoina tarai loba chumloi dapa chate haina mingthon ba Joseph Jamho Khongsai Kauba Kuki Macha Amana Iba Lyric Ama Thengnare Lyric Asida Kuki Singh Asi Manipur gi Yelhomini Haina Wakalda Semjin Sajinba Puari Ama Semgan Abu Honari Asigumba Mathong Huktaba Migi Lam Mulaga Mayum Sagani Khaliba Migi Puari Mutalaga Semjin Sajinba Puari Ama Mahut Sinjingani Khaliba Furup Asi Pana Tambiba Matam Yaure Haina Mahakna Makhatana Phongdokkhre कुकी है बिचे मीकी युम मई थारगा तानबा अब जगाम द मुकुलम होगा खुन्नुना तारी मफम दुगी जंगल दु मु कोक्थोगा मधु की जंगल दु मु हार लेरत्रकांदा जंगल द मु अतोपा मु दमु होगा मधु द मु तोरगा अखोगी बंजारी गुंबा अदुगुंबा अखोगी मफम द होगा जीव पांबा पुनमक्की मांगनब तौबा सिगुंबा अखोगी community Kuki community se masidagi akoina akoi community mayam se kannana bukuna se na hype tawodi akoi lemau community punamak amatto ina unite oiba aduga akoi manaraga moi se maithi ba pi ba change maram de moi se lan gaktarate moi na tawri se administration gi lambi da su moi si kanna lobi tawga ipai pu gi akoi gi leiriba lam maming onthokpa अदुगा समजिन साजिनबा सिगुम लाइरिक फोंबा नागा से नंगा हाइबनी फिरोन सेलम दबनी
कुकीना मोइदगी टैक्स लौरगा हिंगललंबनी गायना हाइबा सिगुम्बा अखोइगी सेरान तुरान मयाम संसी हाइजलगा मीगी हिस्ट्री अमा मुथलगा लमदम मदु मुल्लगा मोइना लैगी हाइबनेव मसी थेंगनबसे मैतै खक्तना इंथोकप चमोयबा कम्युनिटी पुनमक मानब संगेबा